Jiribam gumna Thoubal district su COVID-19 Laichat Sandorakpagi Kiningai Thaak Yourakle Pradhan ga nagnaruba imung magi machin manau manga doctor ga nagnaruba myoi taruk positive oire haukiba July 15 da Thoubal district ki manung chana laiba Moijing gram panchayat ki pradhan yauna quarantine center ki volunteer ahum COVID-19 positive oiba thengna khiba masung July 13 district asigi manung chana laiba Lilong usoi pokpi dagi rims ta PG tauba doctor amasung positive oi khiba dugi makha tarakpa oina makhoi ga sokna samnaruba sing mathang positive oirakpa dagi Jiribam gumna Thoubal district su COVID-19 ki Laichat Sandorakpagi Kiningai Yourakle ngarang su hana COVID-19 positive oiba thengna kraba Moijing ki pradhan asiga sokna samnaruba singge khongul libada district asigi mioi taret amasung COVID-19 positive oiba thengna krabani loina na PG mairoi asiga su sokna samnaruba singge khongul pak sana libagi thabak haukrabani Thoubal dagi phangba pau amagi matung inna ngarang pradhan aduga sokna samnaruba mioi taret positive oiba thengna khiba dugi manungda yauba Thoubal wang mataba sorok mathaktage DC office ta staff oina nupi amagi masa mari maksu ngasi nauna positive oiba thengnare macha mari asigi manungda iton ton ma macha nupa si sahi tara humdoirom ta magngai ri haire positive oi khraba pradhan amadi PG mairoi aduga nagnaruba amadi sokna samnaruba singi khungul libada ngasi positive oiba thengna khiba topa mioi sing adudi Moijing awang laikai dagi ama Moijing dagi ama Lilong dam mathaktage ama amade Lilong usoi pokpi dagi ahum makhoi khuding ma covid ward sing da pukhat ki baga loina na makha ta ba makhoi ga nagnaram singi khungul liba hokre haire amarom da Moijing gram panchayat ki COVID-19 positive oi ki ba pradhan adugi contact tracing torakpada mantri pukri friends colony dagi police constable oiba mioi amasu yauramba thengna badagi Imphal East ki mobile team ama mantri pukri da chatuna mahaki imung manungi mioi singi sample sing lauduna test tawkhibani maduda police constable asigi loina bi adu COVID-19 positive oiba thengna rakhibani haire atopa paw amada Delhi da layang naba pukraba ADGP gi mathakta FIR lokhatkre masa mathanta nongmaina kapsin jaduna season ba hona rambadagi hingauraba Manipur police ki additional DGP Arvind Kumar gi mathakta Imphal police station na FIR ama lokhatle haina police tagi phangba paw na haire pawasina hai IPC ki section 309 gi makhada Manipur police ki makok thongbo officer asigi mathakta FIR number 140 close 7 IPS lokhatpani haire ahanba Manipur rifles ki campus ta leiba mahaki office ka da thonglon sillaga masa mathanta nongmaina kapsin duna season ba hona khiwa IPS officer asigi anabagi phibam ngasi Raj Medicity da laktuna Chief Minister Nongthongbam Birena yengsinki matung tarakpada mahak pulayang nabagidamagta air ambulance amana Bir Tikendrajit International Airport tagi Delhi da pukre AIMS Hospital da layang lunaba Imphal thadokraba Arvind Kumar Manipur Police ki additional SP amana ngak senduna imung manunggi mioi singaloina na Delhi gi damang ngasi nungthil pung manga da Imphal thadokre